ꯉꯁꯤꯒꯤ ꯄꯦꯄꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯌꯥꯝꯕ ꯍꯦꯗꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯖꯣꯏꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯀꯣ ꯑꯇꯣꯞꯄ ꯄꯦꯄꯔꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯗꯨꯕꯨ ꯊꯥ 17 ꯐꯥꯖꯤꯜꯂꯛꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯐꯤꯕꯝ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯁꯤꯡꯁꯤ ꯃꯁꯥꯅ ꯃꯈꯥ ꯇꯥꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯄꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯃꯛꯇꯗꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯕꯐꯔ ꯖꯣꯟ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯒ ꯈꯥꯏꯗꯣꯛꯇꯨꯅ ꯉꯁꯤ ꯉꯁꯥꯏ ꯍꯣꯏ ꯃꯔꯛꯇꯕꯨꯗꯤ ꯂꯥꯛꯀꯅꯤ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯑꯩ ꯄꯟꯕꯗ ꯌꯥꯎꯗ ꯌꯥꯗꯕꯗꯒꯤ ꯁꯨꯝ ꯌꯥꯎꯁꯤꯟꯖꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯀꯔꯤ ꯑꯦꯔꯤꯌꯥꯅꯣ ꯆꯪꯅꯕ ꯍꯣꯠꯅꯔꯨꯕꯗ ꯁꯤआꯔꯄꯤꯑꯦꯐꯅ ꯐꯥꯔꯒ ꯀꯜꯍꯧꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯄ꯭ꯔꯦꯁꯇꯀꯣ ꯑꯗ ꯂꯨꯔꯤꯕ ꯄꯣꯏꯟꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗ ꯃꯊꯧ ꯇꯧꯗꯨꯅ ꯇꯣꯂꯣꯞ ꯆꯥꯗꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯊꯧꯕꯛ ꯊꯧꯗꯥꯡꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯊꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯕꯥꯛꯁꯤ ꯊꯨꯒꯥꯏꯕ ꯄꯥꯝꯕꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯔꯝꯗꯤ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯣꯂꯣꯞ ꯐ꯭ꯔꯤꯗ ꯆꯥꯅꯤꯡꯕ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯑꯣꯐꯤꯁꯥꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯔꯝꯗꯤ ꯑꯣꯏꯔꯛꯈ꯭ꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤꯅ ꯇꯣꯞ ꯃꯣꯁ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯀꯨꯀꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯥꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯀꯩꯗꯧꯔꯦ ꯅꯀꯣꯏꯅꯅ ꯑꯃꯗꯤ ꯐꯣꯡꯅ ꯅꯀꯣꯏꯅꯅ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯐꯣꯡꯅ ꯑꯃꯗꯤ ꯂꯣꯟ ꯂꯣꯏ ꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯂꯒ ꯉꯁꯥꯏꯒꯤ ꯆꯠꯈꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯖꯣꯏꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯊꯣꯛ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯕꯠ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯅꯤꯡꯕꯗꯣ ꯃꯩꯇꯩꯗꯁꯨ ꯃꯉꯥꯏ ꯀꯨꯀꯤꯗꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯏꯅꯣꯁꯦꯟ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅ ꯉꯁꯥꯏꯒꯤ ꯍꯦꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕ ꯖꯥꯠꯂ ꯀꯥꯏꯅ ꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯁꯟꯅꯔꯕ꯭ꯔꯥ ꯀꯥꯏꯅ ꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯅꯕꯒꯤ ꯍꯩꯅꯕꯤ ꯃꯈꯣꯏ ꯊꯝꯕꯁꯦ ꯃꯁꯤ ꯐꯠꯇꯦ ꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯨꯔꯆꯥꯟꯄꯨꯔ ꯑꯩꯈꯣꯏꯒꯤ ꯕꯁ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯅꯕꯒꯤ ꯑꯌꯥꯕ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯝꯕꯒ ꯈꯨꯟꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯉꯁꯥꯏꯒꯤ ꯆꯠꯂꯨꯕꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥꯅ ꯃꯗꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯒꯗꯒꯦ ꯁꯨꯝ ꯅꯥꯀꯟꯗ ꯀꯥꯡꯄꯣꯛꯄꯤ ꯈꯤꯇꯪ ꯂꯥꯟꯊꯠꯈꯤꯕ ꯑꯗꯩ ꯁꯨꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯧꯇꯥꯗ ꯈꯤꯇꯪ ꯂꯥꯟꯊꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯟꯕꯗ ꯉꯁꯥꯏ ꯀꯅꯥꯒꯨꯝꯕꯗ ꯊꯣꯛꯈꯤꯗꯕ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯒꯤ MLA 10 ꯀꯣ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ ꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯅꯤꯝꯆꯥꯛ ꯀꯤꯞꯒꯦꯟꯅꯦ ꯀꯣ ꯑꯗꯒꯤ ꯂꯦꯄꯥꯎ ꯍꯥꯎꯀꯤꯞꯅꯦ ꯑꯅꯤꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯅꯤꯁꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯐꯣꯡꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯍꯥꯟꯅ ꯊꯣꯛꯍꯟꯗ꯭ꯔꯗꯤ ꯄꯥꯕ ꯊꯝꯖꯒꯦꯕ ꯃꯣꯏ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯃꯥꯒꯤ MLAꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯃꯊꯧꯁꯤ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯩ ꯑꯃꯨꯛ ꯄ꯭ꯔꯣꯁꯤꯖꯔ ꯆꯠꯊꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯪꯉꯦꯕꯀꯣ ꯑꯃꯤꯇꯥꯀꯣ ꯑꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅꯁꯨ ꯃꯉꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯉꯥꯏ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯏꯪꯉꯕ꯭ꯔꯥ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯅꯕꯤꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯉꯁꯥꯏꯒꯤ ꯆꯃꯝꯅꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯀꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯄꯤꯛꯆꯔ ꯑꯃꯗꯤ ꯊꯝꯍꯟꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯉꯔꯥꯡ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯆꯨꯝꯕ ꯌꯥꯏ ꯂꯥꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯉꯁꯤ ꯊꯥꯒꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯊꯝꯅꯥꯄꯣꯛꯄꯤ ꯁꯒꯣꯜ ꯈꯨꯅꯧ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯨꯅꯥꯝꯀꯣꯝ ꯃꯣꯔꯦꯒꯤ ꯁꯥꯏꯕꯣꯟ ꯍꯥꯏꯕ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯣꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯒꯤ ꯁꯣꯐꯤꯁꯇꯤꯀꯦꯠ ꯅꯣꯡꯃꯩ ꯃꯈꯜ ꯑꯐ ꯑꯐꯕ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯉꯟꯅ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯔꯤꯀꯣ ꯑꯃꯤꯇꯥꯀꯣ ꯀꯨꯀꯤꯅ ꯉꯁꯥꯏꯒꯤ ꯇꯧꯅꯤꯡꯕ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯞꯅꯤꯡꯕ ꯀꯥꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯅꯤ ꯃꯣꯃꯦꯟ ꯑꯃꯗ ꯑꯦꯅꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯇꯝ ꯑꯃꯗ ꯄꯨꯡꯁꯤꯡ ꯑꯃꯗ ꯁꯦꯀꯦꯟ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯃꯇꯝ ꯑꯃꯗ ꯃꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯎꯠꯂꯒ ꯉꯁꯤ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯒꯃꯦꯟꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯣꯏꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯉꯁꯤ ꯄ꯭ꯔꯖꯥꯁꯤꯡ ꯈꯪꯕ ꯆꯪꯉꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯅꯤ ꯀꯣ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯀꯣ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯗꯨꯝ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯆꯔꯤꯕ ꯙꯔꯃ ꯆꯠꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯪ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯃꯤꯟꯅꯔ ꯂꯩꯕ ꯂꯩꯕꯥꯛꯁꯤ ꯏꯪ ꯇꯞꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯗꯨꯗꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯗꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩꯁꯦ ꯉꯁꯤ ꯕꯣꯝꯅ ꯅꯣꯡꯃꯩꯅ ꯉꯁꯤ
ꯈꯨꯗꯣꯟ ꯇꯧꯔꯛꯈꯤꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯪꯉꯦ ꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯂꯧꯈꯠꯄꯤꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯅꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯁꯨꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯋꯥ ꯅꯠꯇꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯕꯥꯏꯑꯁ ꯊꯝꯗꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯅ ꯆꯠꯈꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯖꯣꯏꯟ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯄꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯣ ꯃꯥꯒꯤ ꯂꯝ ꯊꯥꯗꯣꯛꯅ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤ ꯑꯌꯥꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯆꯪꯉꯤꯕ ꯑꯃꯤꯇꯥ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯃꯤꯇꯥ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯈꯣꯏꯁꯥꯎꯅꯕ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯀꯟ ꯑꯅꯤꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯅꯠꯇ꯭ꯔꯒ ꯅꯥꯀꯟ ꯑꯅꯤꯒꯤ ꯑꯣꯏꯕ ꯄꯦꯟꯅꯒꯗꯧꯕ ꯄꯣꯠ ꯑꯃꯗ ꯁꯨꯝ ꯊꯕꯛꯁꯦ ꯈꯔ ꯇꯧꯔꯗꯤ ꯐꯗꯧꯅꯦꯕꯀꯣ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯒꯤ ꯃꯄꯨꯡ ꯄꯦꯟꯅꯅꯕ ꯅꯥꯀꯟ ꯑꯃꯒꯤ ꯌꯥꯅꯅꯕ ꯅꯠꯇ꯭ꯔꯒ ꯅꯥꯀꯟ ꯑꯃꯒꯤ ꯐꯅꯅꯕ ꯅꯥꯀꯟ ꯑꯃꯒꯤ ꯉꯁꯥꯏꯒꯤ ꯍꯔꯥꯎꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯗ ꯁꯨꯝ ꯑꯩꯈꯣꯏ ꯘꯤꯗ ꯃꯩ ꯍꯩꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯩ ꯍꯧꯔꯤꯉꯩꯗ ꯘꯤ ꯁꯦꯝꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯁꯨꯝ ꯃꯩ ꯆꯨꯕꯒꯤ ꯊꯕꯛ ꯁꯨꯝ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯑꯃꯤꯇꯥꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯁꯣꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯅꯥꯅ ꯄꯨꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯗꯨ ꯑꯃꯨꯛꯇꯪ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯑꯄꯨꯟꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯍꯟꯗꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯤꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯔꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯌꯥꯁꯟꯅꯕ ꯌꯥꯅꯅꯕꯒꯤ ꯑꯃꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯤꯅ ꯐꯣꯡꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯁꯣꯔꯤ ꯀꯥꯏꯗꯅꯕꯗ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯑꯩꯈꯣꯏꯅ ꯋꯥꯁꯛꯄ ꯃꯇꯝꯗꯁꯨ ꯐꯥꯔꯁ ꯂꯩꯕꯥꯛ ꯀꯥꯏꯗꯅꯕꯗꯣ ꯑꯩꯈꯣꯏ ꯑꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯒꯅꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯦ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯀꯣ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯃꯁꯤ ꯄꯣꯠꯁꯛꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯆꯧꯀ꯭ꯔꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯆꯦꯝꯕꯔꯁꯤꯗ ꯐꯝꯗꯅ ꯊꯕꯛ ꯇꯧꯍꯟꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯍꯟꯕꯒꯤ ꯑꯌꯥꯕꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯕꯨꯗꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯦꯟꯗꯤ ꯈꯟꯅꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯃꯤꯇꯥꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯦꯟꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯗꯦꯜꯂꯤꯗꯒꯁꯨ ꯃꯤꯇꯤꯡ ꯄꯨꯟꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯗꯦꯜꯂꯤꯗꯒ ꯃꯤꯇꯤꯡ ꯂꯝꯄꯥꯛꯇꯒ ꯄꯨꯟꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅ ꯐꯣꯇꯣ ꯀꯥꯞꯄ ꯑꯗꯩ ꯗꯦꯜꯂꯤꯗ ꯆꯠꯃꯤꯟꯅꯔꯗꯤ ꯉꯁꯥꯏꯒꯤ ꯅꯥꯀꯟ ꯅꯥꯀꯟ ꯑꯣꯏꯒꯦ ꯐꯝꯃꯤꯟꯅꯗ ꯅꯣꯛꯃꯤꯟꯅꯕ ꯗꯦꯜꯂꯤꯗꯗꯤ ꯉꯁꯥꯏꯒꯤ ꯇꯦꯕꯜ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯗꯨꯝ ꯇꯥꯏ ꯀꯣ ꯑꯗꯣ ꯊꯣꯛꯂꯛꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯥꯏꯕꯅ ꯉꯁꯥꯏꯒꯤ ꯄꯣꯖꯤꯇꯤቭ ꯁꯥꯏꯟ ꯂꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯥꯀꯟ ꯑꯅꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯩꯇꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯥꯒꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯈꯛꯇꯪ ꯀꯧꯔꯨꯕ ꯃꯤꯇꯤꯡꯗ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯤꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯐꯥꯔꯁ ꯔꯥꯎꯟꯒꯤ ꯇꯣꯛꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤভ ꯁꯥꯏꯟ ꯂꯩ ꯀꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯅꯣꯡꯉꯥꯜꯂꯒꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒ ꯐꯝꯃꯤꯟꯅꯈꯤꯕ ꯂꯩꯇꯦ ꯀꯣ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯈꯤꯕ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ ꯀꯥꯏꯅ ꯕꯣꯔꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯄꯒꯤ ꯐꯤꯕꯝ ꯂꯩꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯗꯕ ꯄꯦꯟꯅꯗꯕꯗ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯅꯠꯆꯗꯦ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯅ ꯎꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯚꯤꯖꯟ ꯑꯃꯒ ꯂꯣꯏꯅꯅ प्रजाꯁꯤꯡꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯅ ꯈꯜꯂꯤꯕ ꯉꯁꯥꯏꯒꯤ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛ ꯇꯥꯅ ꯈꯪꯉꯀꯥꯟꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯂꯣꯡ ꯇꯔꯝ ꯄ꯭ꯂꯥꯟꯒꯤ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯖꯟ ꯂꯧꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣꯛ ꯈꯔ ꯊꯥꯗꯍꯟꯅꯤꯡꯕ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯇꯁꯦꯡꯅ प्रजाꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟ प्रजाꯁꯤꯡꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯇꯅ ꯂꯥꯎꯔ ꯈꯣꯡꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝꯁ ꯂꯣꯏꯅꯃꯛꯀꯤ ꯍꯣꯠꯅꯖꯗꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯊꯑꯣꯏꯅ प्रजाꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯁꯤꯡꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯗꯕꯤꯗ ꯂꯩꯔꯤꯕ ꯆꯔꯥꯡꯅꯔꯤꯕ ꯄꯣꯠꯁꯛꯁꯤ ꯆꯔꯥꯡꯅꯔꯤꯕ ꯇꯧꯔꯤꯕ ꯄꯣꯠꯁꯛꯁꯤ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯅꯤ ꯆꯞ ꯆꯥꯅ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯕꯥꯏꯁ ꯂꯩꯕ ꯃꯥꯟꯗꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯪ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅꯒꯤ ꯂꯩꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯒꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯅ ꯀꯩ ꯈꯪꯈꯤꯗꯒꯦ ꯅꯥꯀꯟ ꯑꯃꯒꯤ ꯋꯥ ꯉꯥꯡꯕ ꯅꯥꯀꯟ ꯑꯃꯅ ꯀꯩ ꯈꯪꯈꯤꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯍꯦꯛ ꯗꯤꯁꯤꯖꯟ ꯅꯠꯇ꯭ꯔꯒ ꯍꯦꯛ ꯃꯥꯒꯤ ꯐꯤꯔꯞꯁꯤ ꯂꯧꯕꯤꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯑꯄꯦꯟꯕꯗ ꯅꯥꯏꯒꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯈꯔ ꯈꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯀꯥꯟꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯨꯝ ꯅꯥꯀꯟꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏ ꯗꯤ ꯄꯤ ꯃꯌꯥꯝ ꯑꯃꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯑꯣꯡ ꯎꯕꯤꯕꯗꯤ ꯐꯠꯇꯦꯕꯀꯣ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯇꯣꯂꯣꯞ ꯆꯥꯗꯅ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯌꯥꯡꯈꯩ ꯂꯥꯛ ꯆꯥꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯁ ꯃꯌꯥꯝꯁꯤꯡꯗꯨꯅ ꯉꯁꯥꯏ ꯃꯣꯏ ꯑꯣꯐꯤꯁ ꯀꯥꯅꯤꯡꯗꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯤꯁ ꯊꯨꯒꯥꯏꯅꯤꯡꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯣꯐꯤꯁꯥꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃꯤꯇꯥꯀꯣ
atau semua kan dana IDP mayam ngasi kana relief camp ngasi chafam thang thang dana income thagi aing na sa khang dana ngasi macha sing masu sing gi ba furit phiron atha man hin dana ngasi film kai phun hingi ha pusi ma hin ji koi yegom changi hai tare ko aduna lurio point di officer sing halakta ba moi lakta ba madu khoi approach taw dana sagi government ba sagi podan CBU ga na mo man da taw taw si khoi taw janing de masana khangna ko lady ba issue matang da full security pigera ahema security ngan gera moi chap chaba du gi oi bang sagi mo mathau ma sinana matung da moi mathau to honna honna di government mathau ne ba di ko government mathau ni hajik lady ba issue matang da khoi moi kuki gi MLA tara ko kuki gi MLA tara including BJP gi MLA sing dagi hinok tara to MLA sing yauna kuki gi MLA tara si sigi khudong chaba lawra kan da moi na ngasi ke dawre moi na any kind of hiram development gi oiro dagi magi local MLA area development fund gi oiro any kind of hiram kudima ki oiba kana me amdo pula susal laga ngasi ke dawre kuki drug chaba me amdo no moi pir na ba no maru lai na ba dagi den masagi personal best interest ngai na hona ba du mane bak sugai na hona ba ngasi di moi ba yoksel ai ne ko ada ke am kuina toler lagi ke am kuina khang lagi na ko shama ne lai di am ta ko na lai di be issue si ta singna kana gum civilian na mana na ta kana gum bang si koi to pada sudum yauri hai mathang nei na du yaura ni ko nei na du yaura ni ta singna posa ama khak pen da pam da bagi posa ama khak koina praja mo na madu gi oiba ngsa am democratically ai go posa ama approach to push to bu tam da di lady mere minister thola kana sai kare ai ni chap chana madu gi legal action ko kani ga ni hai gum ko chap chana madu koi work kani hai gum ba chap chana madu koi sai thok tong ni hai gum gi phim thola pa lady ba su gum ba kuki gi MLA tara na lebak thugai na form sin dana ngasi manipur je mathang kha ole na khanga ba kuki gi MLA sing marak gi drug to copy du lai phajabai thabe hegal aba toina palisi maram ma dia mita khoina pandabe adabai palabni ko dena mana lai be issue ji core issue ji da illegal immigrant mayam gi wathok yam thokna fuong na ma dina khoina na du mateng pang na lai ba du gumba kuki gi lai ba sagi top leader sing ko khanga mayam sing ji ba uda ko yajrakhini ne matam chahi ani ahum mari manga matam thinda banga helakan da praja sing ji wa ba wa helakan da khoi roshinarasi yanarasi kaino ne habi mo ma tahalak na ba bi sin badudi ali ta sinai taraga de haju lai issue je kemate union home minister na pi be speech tu masana khanga masagi ob duty sama da nga thok tu gi dongni ko ala lai be issue ji matang da manipur lengak me su lengak lai di bani lengak loi pai bi kangu su da su lai be core issue je me na khangbir ka da tungi miro na ma tungi jati ma tungi manipur ma kanna bhona matam da chap chawa du thok dang wi na do ne ko lai be issue je kuki na ngasi tali be issue ji haju ti ta pa na separate administration unit territory gi ba phim na oi one way one voice ma da gi oi ba lal hobuna tan ba mogi popi thawa su na tan ba mogi illegal immigrant am gi lei ba ya na ba gi mogi mafum kanna phona ko mayam gi apa ma do ngasi ti be kuki MLA tara na so do ya sa khar ba ne ma tra ai tara ga du mayam hindu khoi matang jana ma do one by one khoi ma do legally ma do bound to home changi ba ko ta tho home changi ba ado sigi issues na gi mata matai da khwai sa thi je 1917 to 1919 nei na moi na ngasi anglo kuki war na thoi issue je sigi issue ma ju khoi iroi na kuki sing toi thong sing je lady ba breaker officer sing IS officer sing commissioner sing ko lady ba sagi breaker officer sing ju mo gi to dai tam changi phai ya si to ko union home minister na khoi RTI thara ma tum na kana kana ko mi am na khoi respected person me am na khoi maha minister home affairs da RTI thama tam da anglo kuki war thok ki lai ti na khoi ya na phone pan gi lai re ko ya phone pan gi lai re india da du anglo kuki war thok ki lai ti na ko adubu wikipedia da sagi mogi lady bang sagi kada khoi thagatna ko thagatna anglo kuki war si 1917 1919 si kuki rebellion of 1917 1919 ka thon na si chauna stone yung na gate sa na si gate pa mari mga sa na si tam tam ta khol ibu ko chuma mayam jing je chuma mayam ji issue ji ju ke dore one day ngasi compromise tong na kare nung sinawi lambi me ya le na khala ba ko de tangkak nai ba chap chaba du gumbang sagi oi ba hirama ma tahu taraga di another 5 years another 10 years another 20 years ki matung ke dore ngasi anglo kuki war si mi ki history je leram da history ma sagala kana ngasi namdra ko hena ko na ine ko ai khoi gi na ipa ipugi puari sahi lising mari manga sahi lising ani hong yo puari leina mukta le be khoi je ke dore history ji mahan na ko na ine mi khana ko mi gi na ke dore history ji sagala ko na khala ine ko hayang si ga de se mai tei ga kuki ga mai tei ga hai tong nei lan ju moi tong nei lan ju ai khoi gi di mai tei na ka shu lan to bol le ti ko
masih yang kami nama mencangnya ba Union Home Minister na hadu di kari hari apa yang masih lagi hadu tuh Manipur irang si ko community ada yang makan tokpa itu kumba ethnic crisis ni nasi mah hai bahore eko natra ethnic grass ni ethnic crisis ni masih hai bahore ada di kuina hai ni mau hai ni na hari itu di Union Home Minister na hadu Manipur tuh isu si ethnic crisis ni hai taraga di community ada yang makan ko kuki ni meti ani ko tokpa crisis ni hai tadi kari maram ki thui bno kari maram ki thui bno hadum tak clear to bi omiam da ko miam kari maram thui bno hadum tak clear to bi that means kuina hai ni di mai tai na kuki ki poram pa mo bagi natra kuki na mai tai ki poram mullu bagi hai bagi ba tsama region to pibiro kari maram ki thui no kari maram hadi boina kuki na talibat demand ji kari no boina talibat demand ji maram ji kari no mai tai halaga mai tai sibijan halaka anda hai ba demand ji phangani khanbra dena mana sophisticated no mai apa parang asi no mai kapalisi itning ani ro thupur lala mai tai na kuki gilam kai lokshin ga hairo re mai tai na kuki gilam ma thugai ro bra mai tai na kuki gilam ma mullu ro bra masi yam clear por ma hayam change bako sanai ne thambadi yaro khatnari ba ani dugi maram do family amagi manungda masi manau khatnari je lamgi wo di khatna ma natra kana pasha ki kal khatna ma natra kana ga sagi wai wata phajna de khatna maram de pham thu amita ko adugi maram do PBO that means kuna ni PBO habadi lamgi maram da khatna ha su kuki gi lady ba yenhomi de lemi agaro de matam khaki mamang de 1980s ki matam de 1970s matam de lemi nari hairi ba dugumba adu ma kuki sindo adu ma kuki sindo le jari ba jaga du da mai de lebi yar hairu rabra ade den kuki na ngasi mai de gi lebi jaga sing tan thok tana adagi itni alo khoi se khoi di itni cleansing tong tana chusa bu le ma mai de miam tan thok tana yum miam mai o thok tana pura bul do ta khai na ngasi plane ori jaga sing sidi kari ha khoi disil lori ko suma mayam ji khoi clear am changi adu na ji issue ji matang da khoi government sina ngasi le Manipur gi lengak sina khoi particular kuki gi chinaw sunda yeng mieng se khoi yang patna yeng bi rabani ko ya patna yeng abani khoi khangi kuki sini saudna ba themna khona ba tamda ngasi gi lengak sina su yang waje he khoi khangi kuki gi le MLA minister sin je themna khona ba tamda khoi gi le MLA minister yang waje khoi khangi aduga den aduga hendokna ITL ko ma ko tu ma ba thong khona ba kamu ju themna khona ba dane khoi Manipur lengak sina waje khoi khangi ko adubu kaya kena koi tolerate tong ni kaya kena moi bungak pi no khona gani ko hajik lengak sina ngasi imphal thadok laga chat khiba officer sing join to hona di haiba to preparation ga koi headline on phone mi am je moi thami mieng si lengak na kadai ba mo thajab thami ga haiba si jui khoi khangye bako moi to hona video be am khangye bako chuma mayam jing je ngasi gi lei ba menma da to kuki mayam ni ngasi ke dore nawalo de hagal abne natra nawalo de hagal abne menma da ba mathong on masama na kari khondu kangu sugina ngasi usutra bani adu MLA thut law MLA ma moina kuki gi MLA hai tare ne ko ta di holo sidi ko respect to ya ba miyam gi represent miyam gi thawai lan thum ngak ni le du ma miyam gi oiba voting right phang da kar le bi MLA phajagra MLA ko phajagra MLA miyam gi da ngak le bi le ngak si yauri ba masagi MLA ni khoi aidi lebak ki phano simbi bi kangu sindu di khoi na ngasi ok bebar bi jai ko ai khoi ha ni di lebak sugai na sindu bi yauri bi MLA sindu di ai khoi na moida honor to bana to ikai khno pri mu kai tar ga sim la ine ko adon leibi issue ji ngasi lengak sina center na bu oiro Manipur lengak na bu oiro ngasi ku ki ni yeng mieng se kadai phaw mo gi dam du yeng bi ki khangye ko si mai dei praja ni kha chip na ngasi ke dore kha chip na ngasi ekoi khang me ba khang ni ne amita ko khang me ba khang ni ne adon leibi issue ji matang da ekoi mamang da ku ki kangu ITLF ko tu nung du mayam na ga ha mo gi thabak to ba mo gi officer sing ko ngasi lengak sina hairi sidi leiri be irang sina maram mo kanda moi ki dina sin ki bera kana moi adu kudong charo thok tong ngam de sin hi bagi pauda abet kotar abet adu ki mbogi min to ngangi yebko adu kotura de kali pami ITL na kai pami kesu na kai pami kuki impi na kai pami na kuki ki leiri be mogi any kind of CSOs mema ta be am kai pami moi ki leiri be area da mogi oiba employing mogi se Susampur da Kangpok da More da ko Manipur Police Commando Manipur Police have ways thamaganda Manipur Police have ways not only for mate beti kaginate ko commando have beti kaginate ko community khudi maki mate pangan yauri bani naga gi yauri bani any kind of community khudi maki oiba main majority de horaga ekoi kam masa masa de bi me am ni box ju mogi oiba me am yauri bani adu me am pulaka sema du kumba ima leba Manipur gi oiba police ni ado Susampur di kari haire mate commando le bi yaroi Susampur More kari haire Manipur commando da mate thambi yaroi
ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩꯇꯩꯁꯤꯡ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯊꯝ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯑꯃꯤꯇꯥ ꯑꯁꯤꯒꯨꯝꯕ ꯃꯣꯏꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯕꯣꯔꯅꯕ ꯄꯣꯠꯅꯕ ꯃꯣꯏꯗ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯗ꯭ꯌꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯌꯥꯝ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯊꯕꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯒ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯄꯤꯌꯣꯟꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯂꯣꯏ ꯆꯦꯜꯂꯦꯕꯀꯣ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔ ꯂꯣꯏ ꯆꯦꯜꯂꯒ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯃꯤꯡ ꯇꯧꯅ ꯍꯣꯠꯅꯕꯅꯦꯕꯀꯣ ꯉꯁꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯦ ꯃꯣꯏ ꯃꯁꯥꯅ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯕ ꯆꯪꯕ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨ ꯇꯧꯒꯗꯕ ꯈꯔ ꯍꯥꯏꯁꯤꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯀꯨꯀꯤꯁꯤꯡꯗꯨ ꯅꯠꯇꯕ ꯈꯨꯟꯗꯥꯔꯝꯕ ꯃꯌꯥꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯛꯄ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯍꯟꯅꯅꯕꯒꯤ ꯂꯝꯕꯤꯌꯣ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨ ꯋꯥꯔꯧꯔꯣꯏꯗꯕ ꯃꯑꯣꯡꯗ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯤꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯥꯠꯂꯤꯕ ꯇꯨꯞꯄꯤꯕ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯅꯥꯊꯩꯔ ꯊꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯍꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯂꯨꯝꯅ ꯂꯧꯕ ꯃꯑꯣꯡ ꯑꯃ ꯉꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯁꯤꯗꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯏꯁ ꯂꯩꯕ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯎꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯏꯁꯨꯁꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯊꯥ 10 ꯐꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯊꯣꯛ ꯉꯥꯡꯅꯕ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯀꯣꯔ ꯏꯁꯨꯗꯨ ꯇꯁꯦꯡꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯝꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯉꯁꯤ ꯒꯣꯕꯔꯅꯔꯁꯨ ꯑꯃꯨꯛ ꯁꯤꯜꯂꯦꯀꯣ ꯃꯅꯤꯄꯨꯔ ꯒꯣꯕꯔꯅꯔ ꯑꯃꯨꯛ ꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯕꯨ ꯃꯅꯤꯄꯨꯔ ꯒꯣꯕꯔꯅꯔ ꯑꯣꯏꯅ ꯑꯦꯄꯣꯏꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯟꯄꯥꯎꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯁꯦꯝ ꯀꯩꯅꯣꯁꯤꯗ ꯍꯦꯗꯂꯥꯏꯟꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯦꯠ ꯃꯥꯔꯛ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯂꯔ ꯑꯃ ꯃꯥꯔꯛ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯣꯕꯔꯅꯔ ꯄ꯭ꯔꯣꯕꯝ ꯁꯤꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯣꯏꯁꯟ ꯑꯃꯁꯨ ꯑꯗꯨꯝ ꯍꯪꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯔꯤꯒꯨꯂꯔ ꯒꯣꯕꯔꯅꯔ ꯑꯃ ꯂꯥꯛꯄꯁꯤꯒꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯅꯧꯕ ꯒꯣꯕꯔꯅꯔꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯈꯣꯡꯗꯥꯕꯒ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯗ ꯐꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥꯁꯤꯅ ꯀꯣ ꯏꯁꯣꯔ ꯑꯣꯏꯅ ꯃꯥꯒꯤ ꯀꯣꯛꯇ ꯆꯪꯍꯟꯕꯤꯗꯅ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯕꯤꯗꯅ ꯀꯣ ꯃꯅꯤꯄꯨꯔꯁꯤ ꯏꯪ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯇꯧꯒꯦꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛꯇꯪꯗꯤ ꯃꯅꯤꯄꯨꯔꯁꯤ ꯏꯪ ꯇꯞꯄ ꯑꯣꯏꯍꯜꯂꯝꯃꯒꯦꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯒꯣꯕꯔꯅꯔ ꯑꯃ ꯑꯣꯏꯍꯟꯕꯤꯗꯅ ꯀꯣ ꯌꯥꯝ ꯏꯪ ꯇꯞꯄ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯐꯩ ꯑꯣꯏꯍꯟꯕꯤꯔꯝꯕ ꯑꯣꯏꯁꯅꯨꯁꯨ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯗ ꯒꯣꯕꯔꯅꯔ 10ꯔꯛ ꯁꯤꯟꯒꯦꯔꯥ 30ꯔꯛ ꯁꯤꯟꯒꯦꯔꯥ 90ꯔꯛ ꯁꯤꯟꯒꯦꯔꯥ ꯇꯧꯕ ꯉꯝꯕ ꯃꯌꯥꯝ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯉꯁꯥꯏ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯀꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯅꯥꯗ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯀꯣꯏꯁꯟ ꯂꯥꯛꯏꯅꯦꯕ ꯄꯣꯠ ꯑꯃꯇ ꯃꯔꯝꯗꯤ ꯇꯦꯟꯈ꯭ꯔꯕ ꯏꯁꯨ 3rd ꯃꯦ 2023ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯥꯊꯤꯈ꯭ꯔꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯂꯥꯟꯗꯥꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯍꯧꯕꯗ ꯌꯥꯎꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯒꯣꯕꯔꯅꯔ ꯑꯃ ꯂꯩꯔꯝꯃꯦꯀꯣ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯗꯕ ꯒꯣꯕꯔꯅꯔꯗꯣ ꯑꯗꯨ ꯃꯥꯒꯤ ꯃꯇꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯩꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯐꯤꯕꯝꯅ ꯌꯥꯔꯛꯇꯕꯩꯅꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯩꯅꯔꯝꯒꯅꯤ ꯃꯅꯨꯡꯗꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯄꯣꯏꯟꯇꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯁꯤꯟꯗꯣꯛꯈꯤ ꯀꯣ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯁꯤꯟꯗꯣꯛꯈꯤ ꯃꯌꯥꯝꯒꯤ ꯀꯝꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯄꯨꯁ ꯇꯧꯐꯝꯕꯨꯗꯤ ꯒꯣꯕꯔꯅꯔ ꯒꯥꯏꯁꯤꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯣꯜ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯒꯣꯕꯔꯅꯔꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯇꯁꯦꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯖꯁꯇꯤꯁ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯌꯥꯅꯅꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯕ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯁꯨ ꯊꯦꯝꯃ ꯊꯝꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯇꯁꯦꯡꯅ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄ ꯏꯁꯨꯅꯣ ꯀꯔꯤꯒꯤ ꯑꯣꯏꯍꯜꯂꯤꯕ ꯏꯁꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯁꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯅꯉꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯆꯨꯝꯕ ꯗꯇꯥ ꯑꯃ ꯄꯤꯔꯤꯕ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯃꯤꯇꯥ ꯀꯣ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯎꯗ꯭ꯔꯤ ꯀꯣ ꯇꯧꯕꯇꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯦ ꯃꯤꯆꯝ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯝꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯂꯤꯕ ꯀꯣ ꯑꯗꯨꯁꯨ ꯍꯥꯏꯔꯦꯕꯀோ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯄꯣꯄꯤ ꯊꯥꯔꯤ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒ ꯇꯧꯔꯨꯕꯒꯤꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯃꯌꯥꯝ ꯀꯣ ꯗꯦꯟ ꯑꯣꯏꯔꯛꯏꯕ ꯏꯁꯨꯁ ꯃꯌꯥꯝ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯊꯦꯡꯈꯥꯡ ꯅꯥꯏꯕ ꯄꯣꯏꯟ ꯃꯌꯥꯝꯁꯤ ꯂꯩꯅꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯧꯕꯅꯣ ꯀꯔꯤꯒꯤ ꯍꯧꯔꯛꯏꯅꯣ ꯄꯦꯟꯗꯕꯗꯒꯤ ꯏꯁꯨ ꯑꯃꯗ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯦꯟꯗꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯒꯁꯨ ꯊꯥ 10 ꯁꯨꯔꯕꯁꯤꯗꯤ ꯃꯥꯒꯤ ꯑꯦꯛꯆꯨअल ꯔꯤꯖꯟ ꯑꯃꯗꯤ ꯄꯨꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦꯗꯅ ꯑꯃꯤꯇꯥꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯂꯥꯛꯄꯤꯔꯤꯕ ꯒꯣꯕꯔꯅꯔꯁꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯂꯥꯛꯄꯤꯔꯤꯁꯤ ꯌꯥꯝ ꯐꯩ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ 1994
Assam Meghalaya Kedaragi IS officer oirkiba adugumba AK Balabu Manipuri anong governor oina appoint pirkibani ka habo bese yam phai ko March 2019 da Union Home Secretary oina appointment piduna adi ato pa kogi thanaba neighboring country me am chatna ko tna magi to ngam badugumba masagi yamna madik me le badugumba breaker of sham ne haba su am tan thamiri ko adubu aina hajeningi di mamutana khangaba officers mayama ko mamutana khangaba breaker officers mayama mamutana khangaba officers mayama manipur lakhre bako manipur lakhre oigre leigre mayam tawre bako ko adubu ngasi phawbuda se khudamoina ngarang han ngai ke no khogi kariba khogi Assam Rifle gi former DG oiramba khogi officer ma lebiram do ha aduna manipur da khogi kaini PC nayar na manipur da drone bomb sina de manipur da rocket missile sina de gaije mako pukuna ustra ngangin na amita ko adu NIA gi leiba investigation report ngi matuna confirm tawre adu ko masin thiba ngangba manipur da mai juba adu ko manipur thugana sinba manipur lenga ku khongoi na badu ba former DG or ma PC na yardu ngasi government kari action khole kari action khol pirage ko hangi kusinje government gi official letter khara da magi basic interest or mbi magi masai marnai or mbi ai adu khar gangna raka to khre nadra ke to bire adu dena mana mu yamna khoina sa area sa hajening ni manipur gi high court ki chief justice obira madu ba ex former chief justice amana di manipur thobi irang ji mapan bi sang pa khulai ma chana paiba drug la ro makamu chingi ba so khut yawi mo thon man heba ji an pan bir ma su leire ko asugumba officers me amana manipur gi mamutana khamo officers me amna piba comment leire adagi CRPF former ex gogi officer CRPF gi officer man su Chusampur da khulai ma chana paiba khogi su da leba kuki militants gi khulai sing je kai lai mai pai re hai su leire ko manipur da leba officer thamoi sengba mamutana khamo officers me amna su achu mungang su me am leiri ko thamoi seng da officers me ama ko kuki da kogi na ko ena ta kana phone ma teng pang officers me am su leiri ko suguma mayam ningina kuki sing je phone na ma di loan na koi ma teng pang officer mayam ningina kogi thawaina dumba ngalo pi thama dumba proxy war mani no koi hainer su leiri nitra aduna hauji lai ba koi governor si sai haijagi buduni option leite governor ni mangonda khoina sai kana ko any civilian na mana ta kana any kind of protocol da sai MLA minister mana su sai du hairu dia tamina ai memorandum na ta kana koi apa ma am du ai sini na ai bu cheron pi dana unadana wari sabta ko option leite tabu thamoi siengna sai gi lady bele box ki issue lo shin phone matamda tawgena tawba haidi lo la gena khanma du ma officer ma thong tari amita ko adu ma officer do apiri governor no oisu oisunu Ajay Kumar Bala na koi governor la piri bisna koi tanga phadana koi manipur gi lebi issue je tasina lo la gena khandana thamoida ko hek la manipur gi leimaida ko aeroplane to la ga manipur gi airport ki che malong gi lebi international airport hek kum baga magi makhung duna manipur imagi leimaida hek khungda baga ko khung tare hek nge pa biku tudida kogi ekoi me am kon biri ba dugumba community kudum khunda menri ba manipur gi ima leibak manipur ima sina ko magi makukta magi wokhlon da changbi dana laibe issue matang chubra thopi dana ko achawa draki la nama draki makon sa laibe dugumba manipur se kanlu forest area ko thore me am kanlu manipur thugara sili me am ni kanlu adu ma me am gi ba phata hogi me am gi ko changbi nu haidana ima sina makok changbi dana tasena tawge na khalaga tawbiram bo ergadi armita madu tawbiram ni khali adubu kasengna yana bagi mong chukitara gadi ekoi governor ta su ko habi abudi haija ni adubu governor gi warfun nate union home minister amadi union prime minister ngasi phawdu manipur issue je magi manakong da magi makokta magi oi bokhlon da ngasi am seriously lobra habdu madi matam gi oina electronic press media gi kuthang da ko nang na han da union home minister na ko TV interview amada mana yam laina ko manipur thobi irang sidi ekoi ethnic crisis ni community ani ma thokuni moi masing poni ga na haibu thon yam lai ma thorpa di den mamang paper kada khur uzama tamda manipur lengang na nirakpa haira ko thok khudi ma khoi mateng pangi laiyo manipur gi issue sidi state lenga ki oba beyond mung tong joda pot mani ga na haiba dumba khoi paper da phongi khoi uzai hai tare ko adu ma yam je last di goal je kai la kani oino prime minister su mangai oino home minister su mangai hajik lauri ba khongi me am ge tabidre thatra mapan ko thatra mapan ji Prime Minister dia untang lakpira kan manipur da phana bungangera phatana bungangera manipur ki core issue je untang yeng biu hai bokhum jenga sibok lakta bodo phare lakre sun thok chin bagi ni tawuta bu leribi issue matang da kai lerigi haina podu madi khoi
khana matam di oirabani du ngasi bawo thatra ban phara bawda khana drisna takpadi kuki gi aidi moida matam khara ko sam karona chu haidana uniform chu haidana thokiba crisis khuding mak kai matam khara changani nosina hona matam khara changani chahi om changbe ma changbe tere changbe dum haidro chumyo adu di loisanning magi intention moida aigi leibak ta aigi manung da aigi family mung thokoi rang ni maji loisan gya khum do moida khudna leitrabani na chahi manga dum thamaga chahi om dum thamaga chahi tere dum thamaga khoi praja ge wa ba ya wana jarani adi khoi masen notak dawre am diban policy political gi ba game sanarani khoi masen nung sidhala roi napak tan halani adi amagi wa ba ma yaw mateng pangina duna juridi thugai ma dum kai dawre last war to chuki na intention manga sidi am chathoi phim la e ba duna leiba khoi lakpi governor na su ta sinai ta ga di amoi seng madu ba sagi aseng ba broker bisa ma obagi ukhundu chembidana sina lebak lebe irang hi lusining dana sina lebak lebe irang si ta sina lusimang ngam badu ba ngai adi mapunsida ko adi athau bara ta mapunsida sagi punsida sagi kai ni tar ko thau ma am manung da career ge manung da khoi adu ma tawu ngam officer ma obidana mani bu irang hi lusim bi ngam badu obisinu adu obisinu ha ba ji khoi apa ma khoi da haja bai wani ima manipur ima nang saya haja bedo magi makok ta magi okron chabi berarti pai leite lai ba political leaders na mai photong kholo wangang ga basute ana magi to khum to ma thom tawni chilo khum ko lawni bayang complaint ta hon ko tagani adu bu hor khibil lanje roi khang ngani moi sudu tabu tabu hak thing na u khiba governor mayam ba udang asi sindo khra bani ko hak thing na sa khiba governor mayam sindo khra bani adu ma tam yang la khiba tani adu ngasi ju hapai ba du ba regular governor se tasina wari am lidu ini ko me third gi lakhi wori me amji am wori am nong li du ni tha tara phi wori sini a khang ngau de la mani ko khang ngau de la mani manipur gi governor mo hap poi si something kai to ngam ba ko to ngam ba ta na khan kham ngam mi we ma di khala ma su am nong li du ni ko ma su hai du ni ai la ko ngai ni am de yin jagi ge ko de yin jagi ge hai du ni yin khana ma ta tha mari ma to chang du ni chai chang du ni ko aduna lai bi su ju ma tang da sang thari ba ma khai sang matam lor ma khai mangi si ai ni sang matam lor ma khai kana disna kuki ni ko si open way ra bu khom ni mam di hajik chuchampur gi manu hunjul jaga khodi makta kopi baning to thaba gi record ko hajik thena jare ko atoi dei jaga khara hajik government na packet bi khara si di tasingna ai anakpa atopa koi naga gi tawi chunaw sun na mating pangsil lakanda ka ko ya jaga khara ko to we khara mamang da ko bu sagum da ju edition sp do ta nomai ka pakat nomai nam da tamka to khoi khoi leire ana tawri ba thabak si koi mapung phana government su ka ni mapung phana thra phana to ngam thuma do adu di oidrabani na koi kuki di maning tawre maning tawra su thau tawre adu adu gi manung su di magi tan ba ya ba taw ba ya ba election ba ya ba loirong election ani tawrani ko mathang di another sahi kun mathang di sahi kun kun di ka tawre nongmai ko haji pai ba nongmai sina ta ba koi tangai phadan na sahi kare hai ni ka hang har kan na sahi brush to thok ba da tum ba da dum nongmai afang bom top sagon na tum gi phina la ga di aduna sahi tara kun tum di ma ka tawre tumna halaga phenum lakhane ba ko na lai film se koi kum ni yom changmani am ta ko na lai bi issue si lai lakpi di governors na mam ta na khambi dana lai bi lengak se smoothly peacefully ba dumba lai ba amo hen na hona matam da sai aran ma tori kangu sin sidi maliyam na yana da ba dum drug thari ba pithribi gi miya na yana da ba dum ba sai gi terrorist ta tori kangu sin sidi sena maru phukna manghana hona matam da governor na pagming changhan biu adi bani pugi rang hepto sim ga phuna ya kan